Manipur lengang na sinduna state ki thakta ngarang ahanba Manipur Rifles ki parade ground da India ki machu ahom gi firal chingkhatpaga loinina tongan ba contingent kya gi march parts ki salami chief minister nongthumbam birena oktuna 15 suba Independence Day gi thoram pangthokre Thobal district tasu district administration Thobal na sinduna lebak asigi 15 suba Independence Day district asigi headquarter mini secretariat complex da pangthokhe Kakching district tasu district administration Kakching na sinduna lebak asigi 15 suba Independence Day gi thoram ngarang DC office complex da pangthokhe COVID-19 gi checksin thorang amadi WHO na piriba chana kangon ngakna yamna chamna pangthokiba thoram aduda district asigi deputy commissioner di gangmaina jati gi machu ahum gi firal changkhatuna paihankhi District Administration Bisnupur na sinduna New Mini Secretariat Complex Bisnupur da 75th Independence Day celebration ngarang pangthokre Thoramaduda Manipur Police amadi Bisnupur District BDF personnel singi parade troop singna jati gi isai saktuna piba salami salute DC Krishna Kumar na okay Technopol dasu Deputy Commissioner N Pravin na athoy pamithunglen oiduna 15 suba India gi ningkha thamba numit palan thoram hongdokpaga loinina machu ahum gi firal paihankre Nakamaromda Mapi Council gi President oina thau pubiramba Khurai Chingangbam Lekai dagi Nongthombam Bimol Chandra Elais Bimol Elais Sanayai mana laikhidabada United Committee Manipur na nungaitaba phongdorakli Wangkhem Kendra gi manung chanba charangpat ta koilas thadaba lambi lehellaroi haina Kendra asigi MLA ke Mega Chandra na phongdokre wafam asi ngasi youth of charangpat mamang khondon leirak na sinduna ngasi charangpat mamang khondon lampakta u charakaya thajanbagi thoram aduda athoiba mithunglen oina saruk kya duna MLA Mega Chandra na phongdokhibane Filmmaker Romi Metei gi short fiction Mosil Laba Mingshel The Trented Mirror na Grand Jury Award for Best Film House of Illusion Award for Best Short Fiction loinana film asigi child artist Master Yaikhomba Dishiras na Film Critic Circles of India Special Mention for the Best Child Artist fanglakle